ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕ ꯀꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯥꯔ ꯐꯨꯔꯨꯞꯄꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯃꯥꯔ ꯏꯟꯄꯨꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯑꯦꯗꯚꯣꯀꯦꯠꯁꯤꯡꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯅ ꯁꯤꯜꯂꯒ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯑꯃꯗ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯒꯣꯜꯁꯦꯐꯅ ꯍꯥꯏ ꯀꯣꯔꯠꯄꯨ ꯁꯤꯡꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯎꯔꯤꯄꯣꯛ ꯆꯩꯔꯥꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯃꯥꯡꯗ ꯑꯦꯗꯚꯣꯀꯦꯠꯁꯤꯡꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯒꯣꯜꯁꯦꯐ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯁꯤꯡꯅꯕ ꯀꯨꯀꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕ ꯑꯦꯗꯚꯣꯀꯦꯠ ꯑꯃꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧꯄꯨꯕ ꯀꯌꯥꯅ ꯈꯣꯡꯖꯪ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯦꯐ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤ, ꯁꯦꯐ ꯃꯅꯤꯄꯨꯔ, ꯔꯤꯖꯥꯏꯟ ꯀꯣꯂꯤꯟ ꯒꯣꯜꯁꯦꯐ, ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯁ꯭ꯇꯣꯞ ꯑꯦꯇꯦꯛ ꯑꯣꯟ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯄꯥꯏꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯣꯌꯥꯝ ꯇꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯀꯨꯀꯤꯅ ꯁꯤꯟꯗꯨꯅ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯐꯝꯗ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯒꯣꯜꯁꯦꯐꯅ ꯃꯩꯇꯩꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯑꯔꯥꯟꯕ ꯑꯃꯒꯨꯝ ꯎꯍꯟꯕ ꯑꯃꯗꯤ ꯀꯨꯀꯤꯅ ꯑꯆꯨꯝꯕ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯇꯩꯒꯤ ꯂꯨꯞ ꯀꯌꯥ, ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯕꯨꯁꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯌꯥꯕ ꯋꯥꯐꯝ ꯊꯝꯈꯤꯕꯗ ꯅꯠꯇꯅ ꯀꯨꯀꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯍꯦꯟꯅ ꯀꯟꯁꯤꯟꯅ ꯇꯥꯜꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯊꯝꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯄꯨ ꯍꯟꯊꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯑꯁꯤ ꯀꯨꯀꯤꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯉꯥꯡꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟꯅ ꯋꯥꯀꯥꯏ ꯉꯥꯡꯂꯤꯕꯁꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯄ ꯐꯥꯎꯕ ꯏꯀꯥꯏꯔꯦ꯫ ꯔꯟꯖꯤꯠ 139 ꯁꯨꯕ ꯄꯦꯇ꯭ꯔꯤꯌꯠ ꯗꯦꯒꯤ ꯊꯧꯔꯝ ꯅꯤꯉꯣꯝꯕꯝ ꯑꯥꯏꯗꯜꯁ ꯀ꯭ꯂꯕ, ꯅꯤꯉꯣꯝꯕꯝ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯊꯧꯕꯥꯜ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯦꯇ꯭ꯔꯤꯌꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯄꯦꯇ꯭ꯔꯤꯌꯠ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯔꯣꯟꯖꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯔꯣꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯉꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯄ ꯐꯥꯎꯕ ꯏꯀꯥꯏꯔꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. 60 ꯂꯩꯕꯗ ꯑꯣꯄꯣꯖꯤꯁꯟ ꯑꯦꯝ.ꯑꯦꯜ.ꯑꯦ. 5 ꯈꯛ ꯑꯣꯏꯔꯨꯕꯅ ꯈꯨꯠ ꯄ꯭ꯔꯣꯛ-ꯄ꯭ꯔꯣꯛ ꯊꯦꯛꯇꯨꯅ ꯈꯥꯡꯂꯦ꯫ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯥꯋꯔ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯉꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯝꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯐꯝ ꯃꯁꯥꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯐ꯭ꯂꯣꯔꯗ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯕꯤꯅꯕ ꯄꯥꯋꯔ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯎꯅꯗꯨꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯅꯤꯡꯗꯕꯅꯣ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯦꯝꯄꯜ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯋꯥ ꯑꯅꯥꯒꯤ ꯋꯥꯐꯝ ꯈꯟꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯔꯨꯛ ꯌꯥꯔꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯋꯥꯛ ꯑꯥꯎꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯤꯉꯣꯝꯕꯝ ꯕꯥꯕꯨ ꯁꯤꯡ, ꯁꯦꯂꯨꯡꯕ ꯊꯧꯕꯥꯜ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ, ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯥꯡꯉꯕꯣꯛ ꯑꯦ.ꯁꯤꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯆꯥꯡꯗꯝꯅꯕꯒ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕꯁꯤꯡꯗ ꯁꯦꯜ ꯌꯥꯎꯅ ꯃꯅꯥ ꯈꯨꯠꯁꯤꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯁꯤꯖꯤꯟꯅꯅꯤꯡꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯨꯒꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯁꯤ.ꯑꯦꯝ. ꯁꯤꯖꯤꯟꯅꯅꯤꯡꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯕ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯦꯁꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤ ꯍꯥꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯏ꯫ ꯂꯩꯉꯥꯛꯅꯁꯨ ꯃꯗꯨ ꯈꯪꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯀꯌꯥ ꯌꯥꯗꯕ ꯀꯌꯥ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯂꯅꯥꯏꯒꯤ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕ ꯑꯃꯅꯤ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯐꯣꯔꯁ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯍꯟꯕ ꯉꯝꯂꯣꯏ꯫ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯑꯣꯕꯖꯔꯕꯦꯁꯟ ꯑꯃꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯕꯛꯇ ꯎꯠꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ
ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯕꯥꯏꯀꯔ 2,000ꯒꯤ ꯃꯊꯛꯇ ꯊꯣꯛꯂꯛꯇꯨꯅ ꯔꯦꯂꯤ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯛꯄꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯥꯏꯀꯔꯁꯤꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒꯤ ꯁ꯭ꯇꯤꯀꯔꯁꯤꯡ ꯌꯦꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯕꯥꯏꯛ ꯔꯦꯂꯤ ꯑꯗꯨ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯂꯝꯊꯥꯈꯤ꯫ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯗꯨꯗ IPR ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯑꯦꯁ ꯔꯟꯖꯟ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯔꯥꯖꯤꯕ ꯁꯤꯡ, ꯕꯥꯏꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟ 23ꯒꯤ ꯕꯥꯏꯀꯔ ꯑꯃꯗꯤ ꯄꯤꯂꯤꯌꯟ ꯔꯥꯏꯗꯔ 4,000 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫